अहानबद मयामबु चेसम नवासना तरामना ओक्सरी अमदी इकाई खुमनबु उच्चरी ngasi mayamgi mafamda puduna laksariba warisi United States ta ngallingai matamda thokiba yamna tamthiba serial killer ani gi matangdani wari sida hapsariba picture amadi footage si ngallingai matamgi oibana mayekti khara sengaroi masigi dambak mayamna warobiroi hojikti wari se punna amuk taminarasi sok lising amaga chamapan marfu mari July gi tang 16 ni mafamna United States of America gi San Francisco ni mafam sida lairiba police station sing magi routine se follow toruga lairi kan sida ikhang khang hodana control room da unknown call am khak laklame call asina police department asibu sok chalhalame call sida gi haurakhiba crime tawkhiba gi wari si ngasi sumafam sina kaub laitri numisigi midang wairam da police na Harvey Dubs sahi kunmapan mahaki loinabi Debra Dubs sahi kuntraum doi amasung makhoi ani gi chahi ama khakta ngairi ba machanupa Son Dubs mayum dagi mafam khangdana mangkhre haiba khanglame investigator na makhoi ahum mangkhibagi thaudoksi haurakpadagi hauna karigumba asoiba amadi lairi haina khalame Harvey gi mafam da video namnaba professional equipment kaya ama lei masi sinaraga side business toruga leibunupa ama khakni mahaki camera amasung atopa equipments mayamsi local gi filmmaker kangu da bhara da sandoi makhoi ahum se mangdrikanda Debra na nibar amada phone na ngasin midang di Harvey gi equipment mayamsi yengbunupa ama lakani amasung rent awai khibasu yai haina icham chamna wari watai tawrame masagi matung dagidi Dubs family gi matangda kanana su kari amata taba phangkhidre imung sugi mioi sing mangkhra matung mathangi ayukta police na yum asi yorakpada yum manungi fiam sina masa mathanta wari amali jarame mahausa na Debra yum si luna nana potchai mayam si mafam chana thame adubu numit sidadi kolik fangpham singta amot pa kolik leiba thengnarame wafam se line lawba yabo oiragasu yamna maru oirami masidagi khangmangam lami madudi marakta ikhang hodana yumgi thabak ingkhang tawbasi lepkhre haibani atopa potsak amasu amuk fanglami masina fiyom se hena lusal halami almira amagi thongda phone gi mari kisalaga leibu urami yengmada haiba mari sina kanagumba mi ama pullaga thambada sinakiba sumalami Harvey gi video equipment mayamsu amata leiramde adubu police na Harvey gi makhutmakna iba equipments mayamsigi serial number yawba list amakhak fanglami matung tarakpagi investigation da hariba list se yamna maru oiba evidence amakhak oirakadoribani yumno nabisingi matung ina family sina mangbagi matam swaida makhoi gi yumgi akoibada masak khangdaba mioi anikhak ui amana makoi chomi aduga amadi Asian nupani hairami police na nupa ani sigi sketch seklami aduga California da lairiba police station kuringmakta makhoi anigi picture amasung camera equipment mayamgi serial number su yauna thakirame adabu case asida ahongba karisu uba fanglamde family sigi matangda clue amata fanglamde chawakna tha mari muk lairaga sok lising ma chamapan marfu marigi November tha sida amuk hanna San Francisco da thodok ama thoklame thodok sina mayambu wakhal charang na halame car yon thok yon singi thabak toba masagi chahi kunmapan suraba Paul Costner hairiba nupa se khanghodana mafam khangdana mangkhirame numisigi numidangda Paul magi girlfriend da call tawduna ngasidi mahak khara thenglakani hairame maramdi nupa amana mahaki Honda Prelude car si laiba pami mahak si test drive toba pudawni hairame adubu Paul di mayumda amuk hana halakhidre mahak ki car sigi BIN number amasung license plate national database ta entry tawrame gari mangkhibagi alert su issue tawrame police na Paul di matang da khangnaba yamna kana hotnarame adubu mamangi Harvey Dubs family gi adumaina gari mata kanaba fanglamde Paul mayumda contact tawrpasu leite mahaki credit card sinabagi record amata fangde amasung kanana su mahak pu ukhibagi report amata fanglamde mahak su ngasigi taibang pan sidagi mangkhirame adubu matam sida haiba thodok ani si matung tarakpada mari leinarakani haibadi kanana su khalude chawakna tha taret muk leiraga sok lising ma chamapan marfu mangagi nungdingi matamda South San Francisco da leiba ugi dukan amada huran sinthi tawkhibagi matangda tawkhiba call amana soibadagi matam kuina lotsilaga leiramlaba achumbagi thongsi hangdorakani haiba kanana su thajaramde ugi dukan sida thabak toriba mioi singna haukiba tha khara dagi mioi ani khak dukan gi koiba sida hanjin lakpu urame numit sisu makhoi ani si dukan da laklame mioi amana ufa naba khulai bhais hariba potchi pairame aduga thangatlaga puduna kanna chenkhirame thabak suba nupa amana nupa se tanarami adubu kadom da chen khrabanu haiba khanglamde adubu atopa nupa sidi dukan manung sida adum lei kari amata thokhidabagi mawongda nupa si ugi dukan sida yamna gyan tana lei pukhiba khulai sigi paisa si mahakna pige kaigumba henda pot pukhiba taragasu mayamdugi paisa mahakna pigani hairame nupa sina thokhriba thodoksi yamna laibak thibani mistake macha amani hairaga wafam se chawthoktana loisanba pamlame adubu dukan sigi mapuna mahakki wase aramde police ta call tawkhirame police yoraklame
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯥꯛꯇꯨꯗ ꯈꯥꯝꯂꯒ ꯂꯩꯔꯤꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯍꯣꯟꯗꯥ ꯄ꯭ꯔꯦꯂꯨꯠ ꯀꯥꯔ ꯃꯅꯥꯛꯁꯤꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤ ꯈꯥꯝꯂꯝꯃꯤ ꯀꯥꯔꯒꯤ ꯇ꯭ꯔꯪꯁꯦ ꯍꯥꯡꯗꯣꯛꯄꯗ ꯍꯨꯔꯥꯟꯈꯤꯕ ꯈꯨꯠꯂꯥꯏꯁꯦ ꯌꯥꯎꯔꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯁ ꯇꯦꯒ ꯌꯥꯎꯕ ꯑꯇꯣꯞꯄ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯈꯔꯁꯨ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ ꯄꯨꯂꯤꯁꯅ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯦꯡ ꯑꯣꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯌꯦꯡꯕꯗ ꯀꯦꯟꯚꯥꯁꯀꯤ ꯕꯦꯒ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯕꯦꯒꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯇꯦꯟꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯇꯣꯟꯁꯤꯗ ꯑꯁꯥꯡꯕ ꯁꯥꯏꯂꯦꯟꯁꯔ ꯑꯃꯁꯨ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝꯁꯤꯗ ꯗꯨꯀꯥꯟ ꯃꯅꯨꯡꯗꯒꯤ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥꯁꯦ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯃꯤꯁꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃꯈꯛꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯅ ꯌꯣꯠꯀꯤ ꯈꯨꯠꯂꯥꯏꯁꯤꯈꯛ ꯍꯨꯔꯥꯟꯕꯅꯤ ꯑꯩꯅ ꯄꯩꯁꯥꯁꯨ ꯄꯤꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯂꯣꯠꯁꯤꯟꯗꯨꯅ ꯌꯥꯎꯔꯝꯂꯤꯕ ꯅꯣꯡꯃꯩꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕꯗ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥꯁꯤꯒꯤ ꯕꯤꯍꯦꯕꯤꯌꯔꯗ ꯑꯍꯣꯡꯕ ꯑꯃꯈꯛ ꯎꯕ ꯐꯪꯂꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯑꯣꯡ ꯍꯥꯗꯅ ꯂꯩꯔꯝꯕꯁꯤ ꯈꯪꯍꯧꯗꯅ ꯄꯥꯈꯠꯄ ꯑꯃꯈꯛ ꯐꯥꯎꯕ ꯎꯔꯝꯃꯤ ꯈꯣꯟꯖꯦꯜ ꯍꯣꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯁꯛꯇꯥꯛꯁꯦ ꯍꯪꯂꯝꯃꯤ ꯃꯇꯝꯁꯤꯗ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯒꯤ ꯃꯤꯡꯁꯤ ꯔꯣꯕꯤꯟ ꯁ꯭ꯀꯣꯠ ꯁ꯭ꯇꯦꯞꯂꯤ ꯀꯧꯏ ꯅꯣꯡꯃꯩꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯃꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯁꯥꯏꯂꯦꯟꯁꯔ ꯍꯥꯞꯄꯒ ꯊꯝꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯄꯨꯂꯤꯁꯅ ꯅꯨꯄꯥꯁꯤꯅ ꯄꯤꯔꯛꯂꯤꯕ ꯂꯥꯏꯁꯦꯟꯁꯀꯤ ꯐꯣꯇꯣꯁꯤꯒ ꯑꯁꯦꯡꯕ ꯁꯛꯐꯝꯁꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯀꯥꯔ ꯑꯁꯤꯒꯤ VIN ꯅꯝꯕꯔ ꯑꯃꯁꯨꯡ ꯂꯥꯏꯁꯦꯟꯁ ꯄ꯭ꯂꯦꯠꯁꯦ ꯆꯦꯛ ꯇꯧꯔꯝꯃꯤ ꯐꯪꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯄꯨꯂꯤꯁꯄꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯈꯛ ꯐꯥꯎꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯥꯔꯁꯤ ꯄꯣꯜ ꯀꯣꯁꯅꯔꯒꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯁꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ ꯑꯆꯧꯕ ꯀꯦꯁ ꯑꯃꯈꯛ ꯑꯣꯏꯔꯛꯂꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯥꯁꯤ ꯄꯨꯔꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯅꯨꯄꯥꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤ ꯂꯤꯑꯣꯅꯥꯔꯗ ꯂꯦꯛ ꯀꯧꯏ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯠꯂꯥꯏ ꯄꯨꯔꯒ ꯆꯦꯟꯈꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯤꯡꯅ ꯆꯥꯔꯜꯁ ꯑꯦꯡ ꯀꯧꯏ ꯂꯤꯑꯣꯅꯥꯔꯗꯅ ꯆꯦ ꯑꯃ ꯄꯨꯂꯤꯁꯇꯒꯤ ꯂꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯝꯃꯤ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯛꯅꯕ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯝꯃꯤ ꯏꯁꯤꯡꯁꯦ ꯊꯛꯂꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯑꯣꯅꯥꯔꯗꯁꯦ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯏꯔꯝꯂꯤꯕ ꯆꯦꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯅꯣꯠ ꯑꯃꯈꯛꯅꯤ ꯂꯤꯑꯣꯅꯥꯔꯗ ꯖꯦꯜꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯃꯥꯡꯗ ꯂꯤꯑꯣꯅꯥꯔꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯖꯦꯜꯗ ꯆꯪꯉꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯤꯑꯣꯅꯥꯔꯗꯅ ꯁꯥꯏꯅꯥꯏꯗ ꯀꯦꯞꯁꯨꯜꯁꯦ ꯄꯨꯔꯒ ꯆꯠꯂꯤ ꯀꯩꯒꯨꯝꯕ ꯄꯨꯂꯤꯁꯅ ꯐꯥꯕ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕꯅꯤ ꯂꯤꯑꯣꯅꯥꯔꯗꯅ ꯃꯈꯥꯗ ꯇꯨꯊꯈꯤꯕ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯄꯨꯂꯤꯁꯇ ꯄꯣꯜ ꯀꯣꯁꯅꯔꯒꯤ ꯃꯥꯡꯈꯤꯕ ꯒꯥꯔꯤꯁꯤ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯁꯄꯦꯛ ꯑꯃ ꯍꯧꯖꯤꯛ ꯀꯣꯃꯥꯗ ꯂꯩ ꯃꯍꯥꯛꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯈꯤ ꯁꯁꯄꯦꯛ ꯑꯃꯅ ꯍꯧꯖꯤꯛ ꯃꯤꯆꯦꯜ ꯑꯣꯏꯔꯒ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯒꯤ ꯗꯤꯇꯦꯛꯇꯤꯚꯅ ꯀꯦꯁꯁꯤ ꯈꯨꯗꯛꯇ ꯃꯈꯣꯏꯅ ꯂꯧꯔꯝꯃꯤ ꯍꯣꯟꯗꯥ ꯀꯥꯔꯁꯦ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯍꯧꯔꯝꯃꯤ ꯀꯥꯔ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ID 12 ꯍꯦꯟꯅ ꯐꯪꯂꯝꯃꯤ ꯔꯤꯁꯤꯠ ꯈꯔ ꯑꯃꯁꯨꯡ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯈꯔꯁꯨ ꯐꯪꯂꯝꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯋꯤꯜꯖꯔꯚꯦꯜꯗ ꯂꯩꯕ ꯗꯨꯗꯥꯔꯥꯖ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯤꯡꯗ ꯂꯩꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯑꯃꯁꯨ ꯐꯪꯂꯝꯃꯤ ꯃꯐꯝꯁꯦ ꯃꯤ ꯏꯍꯥꯡ ꯍꯥꯡꯕ ꯀꯦꯂꯥꯕꯦꯔꯥꯁ ꯀꯥꯎꯟꯇꯤꯒꯤ ꯁꯦꯔꯥ ꯃꯥꯎꯟꯇꯦꯟꯒꯤ ꯆꯤꯡ ꯃꯔꯛꯇ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯃꯈꯛꯅꯤ ꯕꯤꯜꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯃꯤꯡꯁꯤ ꯀꯦꯂꯔꯤꯟ ꯕꯦꯂꯦꯁ ꯀꯧꯏ ꯃꯍꯥꯛꯁꯤ ꯂꯤꯑꯣꯅꯥꯔꯗ ꯂꯦꯛꯀꯤ ꯑꯦꯛꯁ ꯋꯥꯏꯐꯅꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡꯗꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ ꯑꯦꯛꯁ ꯋꯥꯏꯐꯁꯤꯅ ꯂꯤꯑꯣꯅꯥꯔꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯂꯩ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯥꯔꯜꯁ ꯑꯦꯡꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯏ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ आशा अमखक तौरमी मदुदी हाइरिबा प्रॉपर्टी सिदगी चार्ल्स एंग अमसुंग मांगदुना लेरिबा पोल कोस्नर की मतांगदा इन्फॉर्मेशन खिता ओइरसु फंगलगदी यामना फगनी क्लारा लिनना युम से सर्च तौबगी अयाबा पिरमी अमसुंग मथंगे अयुक्ता पुलिस की टीम प्रॉपर्टी से यंगसिनबा लाक्लमे एकर अनी मखाय चौबा लमसिदा प्रॉपर्टी मयाम से तोंगान तोंगान मफमदा संदोकलगा लै अकोइबदा युम अमता लैते इन्वेस्टिगेटर सिंगना मफम से यौबा मतमदा मसादा यामना स्ट्रेंज ओइबा फील अमखक तौरमी माइकई मरीमक इचिक चिकलमी युम मनुंग संगसिंदुना पुलिस की टीम पोट चै खुदिमक्ता यामना चेक्सिना अमममता ओइना येंबा हौरमी रूम अमदा फमुंग अमा थारमी अमसुंग फमुंग सिगी माइकई मरीमक अचौबा उगी फ्रेम चलमी कोना खुदिमक्ता योट की बोर्ड नपी मैट्रेस सिदा अचौबा दाग अमा तारगा लै लैरिबा उपु मसा मसा सिंग अदुदा नुपीगी अंडरवेयर मसिंग थिंगमदना यावरी अतोपा बॉक्स अमदगी वीडियो रिकॉर्डिंग तौनबा अतांगबा पोटचै कया अमा फंगलमी इक्विपमेंट मयाम सिगी मरक्ता था खरगी ममांगदा डब्स फैमिली की मांगखिबा इक्विपमेंट अमगा चप मानरमे वाफम से पुलिस ऑफिसर अमना पनबदा क्लेरा लिन की बिहेवियर दा अहोंग बलेरमे मागना यामना थुना सर्च तौबसि मतांग सिदा लोइसलो हायरमे पुलिस सिंग माग की प्रॉपर्टी से थादोक्तुना चटखिनबा हायरमे मतांग सिदा हाइजनिंगबदी फॉरेन लाइबाक्ता युम अमा सर्च तौबसि वारेंट याउदना तौनदे वारेंट याउदबगिनी नुपीसिना सुमाइना हाइबा ngamlibasi अदुबु पुलिस की टीम मथंगी नुमिता सर्च वारेंट के लोइनना प्रॉपर्टी सिदा अमुक लाक्लमे हंदक ती मफम सिदा खामलमलिबा गाड़ी खुदिमक्की लाइसेंस प्लेट से चेक तौबा हौरमे
Gari anidi Robin Scott Stepley ki mingda register tawrami. Gari animak ki paper si San Diego County dagi issue tawrakpani. Haiba Robin Scott Stepley ki driving license si Leonard Lake tagi fangkibani. Sum tijalakpasida shocking oiba wafum amasu amuk thoraklami. Stepley haiba nupasi Wellesley Behalda naha oiba couple aniga punna lakhibani. Couple ani sigi mingna Lonnie Bon chahi kuntaret mahaki loinabi Brenda O'Connor chahi taraga mapani. Makoi ani ki chahi amaga thamari faraba Lonnie Bon Junior kauba machanupa amasulai. Haiba couple si Leonard Lake ki property ga thangnana leiriba mamangi yum sida bharada layame. Police na haiba yum sigi mapuda call toraga hangbada family se nongma ikhang khanghodana mafam khangdana mangkhre hairaklame. Mafam se thadoktuna chatlani haina khanghalambasu leite aduga anoba mafam amada shift tawrani hairambasu leite. Ha kayagi bhara su lawdoba watlibani hairame. Hawjikti mangkhiba migi list se yamna thuna masing hangalaklame. Anoba mi mari amasu mangduna lei haiba khangmangamlame. Police na Wilsebel property gi investigate tawbasi khonglei thujalame. Investigation asida yawriba miyoi sing asina mafam siga mai leina mangliba miyoi sing asida kudong thiba khara di thokre habasi police singi thajabani. Ahangba mi leina daba property se yengbada mi asiba phumpham mongpham gi mong amakhak malami amadi mafam sida lotchanduna leiriba Aronba mayam si phongdok tawbagi tanja ngaiga leibasu mali. Police hojik sule pelete 2.5 acre ki property si police na yamna section ti humbagi thabak chatharami. Matam sida makhoi gi miteng si gari gi driveway gi opposite leiriba leibak tawthokhiba man mafam sida miteng tarami. Leiriba mawong si leibak sigi manungda karigumba khara phumjalaga thamba mali. Yotpak puthoraktuna leibak se tawthokpa horami. Khitang tawthabada yot se kaigumba posak amada thingbagum tawrami. Leibak sing si tamatamna lawthoklaba matungda fangliba posak sing asina mayam bu tumina lehalame. Fangliba se saru sa ngakthuni mayam se section na khomjalaga Department of Justice Crime Lab ta thakirami. Report su yamna thuna laklame. Saru sing si miyoi bagini haiba khangmangamlame. Achumba se puthoknabagi damak police na ahenba miyoi sing amasung heavy machine gi mathau su tarami. Atopa police ki team yauktikan police na lamsigi mapu Clarinda wahang pohong toba horami. Wahang pohong toba sida police na yan hanbo oina Leonard ki matangda manung hanjin na khangnabagi tanja amakhak funglame. Leonard ki angang oirikan gi punsi normal oiramde. Mahak ki mama gi behavior si yamna tongalame. Masigi environment sida chawrakpana Leonard tasu mama gi mawong si khara di uba funglame. Angang oirikan dagi hauna Leonard masada akiba pokpa amadi problem laiba horoklame. Maru oina yung kai panba amasung nupiga laiminabagi matangda na yamna ka helame. Adubu matung tarakpada tapna haiba problem asina Leonard ki punsibu overpower tawhirame. Masagi chahi taraga nipan surakpada United States ki Marinda thabak tawrami amasung Vietnam da su posting chatlame. Adubu Vietnam da mahaki masa manungda laiba problem na maram oiraga mathau ningthina tawramde. Matung tarakpada doctor na mental condition gi oiba issue leire haiduna thabak tagi lauthoraklame. Common people oina laklaba matung mahaki wakhal si strange oiba sum hengalaklame. Mahaki wakalda ngasigi sangsar se yamna thuna loikragani mahak te hingorani khalame. 1980 da California da halaklaba matungda Leonard Kelleringa local gi mela amada thengnarame. Makhoi ani se interest manaba na maram oiraga yamna thuna naksinaraklame. Thangnaba sahida lohonglame. Matam sida mutual friend amagi through dagi matai manaw ani si Charles enga amuk thengnarame. Charles haiba nupa se mahaki masa manungda yamna sauruga lei. Mahaki angang oirikan punsi su nuaina horokte. China da mahak se poklaba matungda maga close oiba mi amata leiramde. Mahaki mapa mama se strict yamna oi amasung discipline leiba mi ni. Matung tarakpada Charles mapa mama na laik tamnaba California gi San Francisco Bay Area da tharaklame. Masagi chahi 9 surakpada mahakna United States ki duplicate part certificate ama semlaga US ki Marine Corps da thabak sanglame. Charles mahakna tawbasina achumbani haina khanba miyoi amakhakni. Migi wa sukta taninglamde. Mangona thabak tawnaba order tawrakpasi oire magi asawbasi mahaki masagi behavior asiga military gi rules siga thengainarakpadadi yamna thuna film amakhak taramde. Charles ne adjust tawbagi mahutta kudong saba lawnaba lambi oina khalame. Mahaki manak sida atangba yamna laina huran be yaba khulai mayam amale wakhal da paisa laklami maramasina khulai singse huralame adubu yamna kuina lotuna thambangam lamde. Mahak pu farame court martial tawdorabani case mahaki mayokta oina leirame adubu sexual hodaba amana mahakna posting mafam sidagi tumina tanja yenglaga thoroklame aduga airport laktuna amuk hana California da halaklame. Matang sidagi Charles ki punsigi anoba tangkak amakhak laklame. Kaigino hargadi mahak Leonard ka thengnarame. Horakpadadi pumnamak normal ni Charles Leonard matai manawga puna leiminarame. Thabak macha masu tawraga
normal oiba punsi amakak hinglami amasung mafam sida Lottuna Leirmba adubu Charles ki damaktadi masi khara tonganba mawang ama oina lawrami maramdi mahak lonely oide mahak pu Leonard matay manawna yengsinbirami maram asina makhoiga yamna close oirami Charles engna Leo matay manawsi yamna nuwaina thamba pamlami matamgi matung ina Charles amasung Leonard ki manungda fumduna leiriba makhoigi behavior se mapanda thokpa horoklami Leonard ki wakhalda mahakna control torga thamba sangsar amakhak sagatlami amasung masana masasi akanba sakti leiba mioi amani haina khanjarami makhoi ani gi wakhallon se punsalakpada akibagi saklon amakhak oirami sok lising mga chamapon marfuni thoida federal agents na Charles Eng ki matangda information fanglami mahakpu khulai huranba amadi duty dagi chenduna chatkibagi maraldo farami Leonard Lexu farami adubu mahaki loina bina bail de lothoklami jail sangadra haina kibadagi Leonard court chattabida mirot oirami clearindi mahaka punna chalamde maramdi akiba amadi koichen chelaga mirot oina hingba punsisi Leonard ki nupi na pamlamde makhoi ani divorce tawrami adubu paudi adum faunarami Charles Eng chahi ani hena jail da leirami somdana clearinna mahaki Wilzebel ki property sida Leonard pulahelami Clara family ga puna leirami mafam se mi lotlaga leibagidi base ni meter sani hena sangba driveway sulai mapanda gate amasu pali mafam sida mi ama yamna laina yorokpa ngamoi sok lising maga chamapon marfu marida Charles Eng jail dagi thorokpaga Leonard ki manakta laklami hojikti film se yamna tongalami makhoi ani gi wakhalda leiriba mayam se hojikti asengbo oina onthorokpa horami tumina kanabusu hanghandana makhoi ani na tawdobo thabak sing pangthoklami ngasi leramba misi mathangi numit manglami adubu nongmadi huran sinthigi case amakhak laklami yengbada normal oiba amakhak manjaragasu tapna makhoi ani gi thabaksi miyam da khangalaknabagi maikeda lakpa horami police na investigate horami clue mayam se mathang samjinaba matamda Leonard Lake amasung Charles ki ming thoroklami makhoi ani gi ming se yamdrabada mioi nipan mangbaga mari leinarami hojikti police na investigation tawbagi mawng se hongdoklami police na mamang da chingnaraga leramba mioi singda mityeng thamludre maramdi makhoi na thiriba mioi se hojikti makhoi gi mangda thoroklami hojik thorokliba wahangdi kana amadi mioi kaya makhoi ani gi khutta takhre haibasine amuk hana Wilsebel property sida investigate tawba laklami sum thibada cement gi block na saba bunker ama fanglami tangkhai amadi laibak na fumjalaga le yengbada mina khangdanabani ahan be yengbada store natragana workshop amagi mong malami faklang de napiba book shelf se yamna simple oirami adubu investigator na munna yeng matamda asangba lok laiba thengnarami lok se hangdoktuna yenglami manungda yamna akhuba fit taret sangba fit ahum pakpa mafam amakhak leirami icham chamba athawa ubak amana famungi mawngda sinarami manungda baltin amasu lei haiba baltin si mafam sida fajilaga thamba mioi singna sinabagi oidoini toilet paper gi roll amasu lei faklang da ahoba macha thongnaw gi mawng manba amasu lei adubu thongnaw di oiramde lairiba se mingsel amakhakni manunggi mina mapan se uba fangde adubu mapan gi mina di manung si uba fanglami mafam se mi farga thamnaba mafam ni haiba police na khangba ngamlaklami masidagi handoktuna manungda lairiba mioi singna follow tawdaba rule taruk amasu iraga faklang da naplaga thamami tuminna leiba mapandagi wa hailtragadi wa ngangba yadaba matam supada order indoba wa hairakpada oppose tawba yadaba wa ngangbada fawba yamna kanna ngangdaba asoiba macha ama tawragasu tandi fangninga oi haibana chingbani mapanda su investigator na mafam chatuna yenglami matam sida yumgi mamangda leiriba area khara yamna tongana urami mafam se tawthoktuna yengbada gelon manga fanglami Leonard Lake diary driving license checkbook Harvey Dubs Deborah Dubs amasung Paul Costner gi ID card fanglami video tape ani amasu fanglami diary se yamna kanarami chahi ani mukti Leonard diary se leptana irami diary sida mahakna khanba mahaki plan loinamak irami the collector haiba larik amakhak hanjan mahaki diary sida panba thengnarami larik sigi wari sida butterfly collect toba nupa amakhak yawi butterfly fava sidagi hendolaktuna nupa sina nupi ama farga kurakpu farga thamliba mawng sida magi manakta thamgi haina wakhal amakhak khalami mi mayamna wari ni khandoktuna haiba larik sida palibasi kaisu khannarude adubu Leonard na larik se pakhang oirikanda pabani amasung madi wari sima gi makokta hapsilami larik sigi wari sima gi makokta thabak oina pangthokningbagi ihul se hangalaklami mahakna khalibasi diary da plan amagi mawng fazana irami aduga maming na operation Miranda haina tholami larik ta yaukhiba character amadagi lawthorappa ming oidoini masigi matung video tape amagi wari laklami police na video tape ama tharami hariba tape sida Leonard na wakhal kamaina khalli haibasi ui Leonard na nupi singu mahaki apamba se launaba ajinu na thami mahaki apamba se
pen lawrba matungda makhoi se amuk hatui video sidagi Leonardna nupi singsi miyoiba amoina yengdaba sizinanaba pot amoina lawi habase khangmangam lami mahakna makhoibu yumgi thabak sohali sak yensang thonghali amadi mahakna sinaningba mawongda senai daide iriba plan mayam se Leonard lek mathantana sembani adubu mahak khaknadi plan se mai pakna pangthokpadi ngamde Charles eng laktrikanda Leonard na magi plan se pangthoknaba hotnarame adubu mai paklamde adubu Charles eng mahaki punsida laklami masugi matungdagidi ahongba kaya lakpa urame makhoi ani pullaga bunker se sarame amasung makha taba kari tawgani habagi plan se tawrame Leonard na posak khudimak mahaki makha da thamduna makhal makha kaya ge plan kaya ama puthoraklame aduga nakal amadana Charles eng wakhal amata khanthadana Leonard ki plan se pangthoknaba masa se ready de lei investigator na ani suba video tape sedagi kaigumba henba khara gi paukhum phanglagadi haina asa tawrame adubu police na ani suba video tape tagi submatagi information khak phanglamde video tape se yengba ngambagi pangal leiramde video se hack thaba hobaga room gi environment se change tawrame manung de leiba investigator gi team se room manung de kuina leiba ngamlamde mapan thoraktuna asangba sor ama hondokpagi mathau tarame screen de nupi ama urame mahak se Brenda O'Connor ni mahak se mapuroiba Lonnie Bon amasung sahi amaga thamari subata ngairiba junior Johnny Bon ga punna mangkhibani family se Leonard Lake ki property ki mamang de leiriba yum sida laklaba matungda mahakna Brenda bo farame masagi matung mahakna haiba khudingmak indawni hairame sak thongbabu oiro yumgi thabak subabu oiro natragana atopa mahakna tawning masing harau harauna tawhandawni hairame Brenda yengbada yamna kiba malame machagi su yamna khalami adubu Leonard na Brenda na haribasi karimata na chungbide Leonard yamna ingna behave tawrame magi attitude si control tawga thami yengbada mahakna mamangda khankraba step mayamsi amamamta follow tawbagi mong amakhak malame adubu Charles Engdi yamna tongalame mangonda ngairaga leibagi magun se yaude kari amata khanthadana mahakna tawning mase pangthui magi mawongsi jungle da leiba lamlaki sagumbani video sida nupi ama amuk thoraklame mahaki mamingna Kathleen Elizabeth Ellen Kawi masagi sahi taragni pan surame mahak su akiba phawrame amasung mangonda tawribasi karino haiba masa mathanta gyan tadabagi mawong sumali mahaki mawongsi investigator singna yengbangam lamde police na Catherine si 1985 ki April ki tang taraga mari da mangkhibani haiba khanglame Folsom jail da Charles Enka marup oikhiba nupa amagi nungsinabi nupini Catherine si Leonard na Charles Enki khangna chanaba mioi singdagi Catherine gi matangda khangmangam lamme ahanbada makhoina Catherine gi boyfriend si langda thualame masagi matung Catherine da pau phawrame nahak ki nungsinaba nupa ekhoiga punna lei mahakna nangbu uningi hairame Catherine na thajaraduna mahak ki boyfriend unaba laklame mahak se faraba matungda San Francisco da puraklame aduga Aronba bunker asida thamlame hairiba bunker sing asigi case asigi yamna chawba part amakhak oiribani masigi matungdagidi Catherine bunker sidagi mapanda adum thorakpa ngamdana mahaki punsi loisinkhirame police na mi kaya tanadaba ichik chik pamafam sidagi evidence lising kaya fanglame mayamsigi marakta haksangi lemhoba saruk maina chakraba kilo kulhumdoi mukki potchai masida sunatana asiba haksang manga amasu fanglame amadi tauk suba miyoi amagi part khara su fanglame asiba khara amadi plastic na yomsilaga sleeping bag da hapsilame makhoi mayamsigi makhut maningda pulame machin su mensilame makokta nongoi maruna loinamak palame property sigi atopa area dagi asiba khara su fanglame makhoi mayamsu mamangda panjakhriba sumaina loinamak hatlame police na mafam sida yamdrabada miyoi taraga mathoi hatlaga phumjankhre haiba khanglame adubu masingse helambasu yai police na khangdaba miyoi kayasu hatlamba yai haina launarame makhoi ani na hatkiba masingsi miyoi kunmanga suramba yai haina police na hairame authorities na Leonard amasung Charles na miyoi mayamsi karige hatkribano haina gyan tanaba hotnabada pattern amakhak mangda thoraklame hatkriba miyoi mayamsi makhoi ani na randomly oina choose toba nate yamna munna khallaba matungda target toba ngaktane nupi mayam ama faribasi Leonard ki haksangi aram khawangba kokhanaba faribani aduga makhoibu mahakna full control toraga thamame nupa sing faribasina makhoigi potchai maral mathum mayamsi munnabani makhoina fadoriba nupa sing sidagi kari fangani haina ahanbada yengthoi makhoigi car atangba potchai amadi fariba miyoi sing asigi identity fawba Leonard na use tawrame miyoi kharagidi Leonard na paisa fawba sinarame akhoigi mingda check tagi paisa su loktoklame mayamsi violence amakhak nate fazana wakhal khantharaga pangthokpa thabak amani investigation si makha sum chatharakpada miyoi anigi mingsu amuk hana thoraklame makhoi dudi Clifford Raymond Parentio chahi kulhumdoi amadi
Jeffrey Dean Gerald chahi kunmangani Charles Enga punna thabak tominakhiba miyoi kharasu hatkhi haiba khangma ngamlamni hairiba miyoi singsi Charles Eng ki mathakki position da laiba mi ngaktani mahakna hairiba position se yauninglami makhoi se magi lambida khurau thangba kangu ni khalaga Charles na hatkibani pau se miyamna khangnar matungda miyoi amada siguma thabak se kamaina toba ngamleno khalubada mayam se gyan taba ngamnaramde thorakliba wahang mayam se ki paukhum se miyoi amakhaktana piba ngamgani miyoi dudi atai kana sunate Leonard Lekni adubu mahak su paukhum piba ngamaroi police na farba matungda San Francisco Police Station manungsida mahak na cyanide che chakhirame mahak se khudakta siramde adubu koma da laikhirame numit mari ni koma da lairami masagi matung doctor na mahak ki life support se lokthokirami amadi second khara gi manungda mahak se sirame police ta paukhum pinabagi chance fawba Leonard na piramde mahak ki thabak thoram plan khudingmak ki wari mahak ka konana chatkhirame Charles ti police na fawa ngamdri Leonard sikhaba matungda hojikti mahak naithom oirami mahak se Chicago da chenkre habagi paw ama fanglame mafam sida police na Charles bu fanaba achobo operation tawrami adabu makoi gi khutta tabadi ngamlamde masigi matung US thadoktuna Canada da chenkhirami Canada ki Toronto gi akoi basida mahak ki mari mata singlei kargari da su khangna chanaba lei Charles bu thiba humbagi thabak si hojikti pakthok sauthoraklami FBI na Canada gi authorities ta paw pikhirami Charles se yamna dangerous oiba mini karba matamda kari tawkani haiba ngamba mina ti hairame wafam se Canada da amuk thoklami 1985 ki July gi tang taruk ta Charles department store amada laklami paisa pidana mahak na pot lawrame mahak na tawri basi paisa leitabagi nate mahak ki hainabini mahak ki wakhalda mayam se lain apangba siba yai mahak na tawri ba thabak si security na khangba ngamoi haina khali adubu mahak na khali basi oiramde security na Charles na tawri basi urami makoina Charles bu fanaba mahaki maiketa malaklami amadi fanaba hotnerme adubu Charles to mikup ama fawa khantaba tawdana nongmai lokthokuna kaplami security amada nongmai palami khudakta atopa security ama Charles ki manakta laklami handakti mahak chen bangamlamde security no obopawa tawduna mahak bu farami custody da puraklami Canadian court mahaki mathakta case tharaga leiri court na mahak pu chahi mari makhai jail da leinabagi chairak pirami adubu mahak ki wari si swaida loiramde America ki authorities na mahak pu US ta purapa pamlami adabu matang sida problem amakhak mayok narami Canada da sibagi charak si dandi oina pinade kaigumba Charles si US ta thakiba taragade mahak se sibagi charak fawba phangba yai maram asina Canada na Charles si US ta thaba pamlamde matang sidagi yamna sangba legal battle amakhak chathaba hawrami chahi kaya changlame Charles se US ta halaga purokna hotnabada chahi taruk changlame kaigumba matamda Canada authority na makhoi gi leibak se US ta crime tormaga mafhum dagi charak kibadagi Canada da chelaktuna mirot oifam mafhum ama oirakadra haibagi pakhat pasu phawa matang yaurame Charles Eng US ta thanaba ready torame dabu mahak na jail da leiringai free da leiramde California da chatnariba law singi matang da yamna kupna parga leirame mahak ki mahi gi thaksi high school phawutani adabu system se kamaina mathau tawi haiba se khanglame Charles na magi lawyer si hanjan change torame California da proklama matung mahaki mathakta legal procedure ama lakhatnaba hotnabada chahi taret ama amuk changlame 1989 gi October gi tang 16 ta Charles court ta puthoraklame mahaki mathakta miyoi taragani thoi hatpagi charge palami amasung magi mayokta witness oinaba mi chani henaleirame Leonard ki ex wife nasu mahaki mayokta witness oirame case asigi hearing si sumcha tharakpana loiram daida maru oiba evidence ama oina video tape se thoraklame thani pan changna witness kayane statement pirami evidence listing hena court ta pirami jury member na charge ki judgment pinaba numit humni gi matam lawrami charge eng miyoi drama thoi hatpagi maral leirami 1999 gi jun gi tang kunthra da Charles sibagi charak pire haina lakthoklami adubu hojiksu Charles eng hingli mahak se hojik San Quentin State Prison da leiri mahak se karma matamda hatkani haibagi active oiba date amata leite California da sibagi dandi pibagi law si matam khragi oina suspend torga thamami hojik Charles engi chahi si humphumari suraga lei mahak si punsi supagi oina jail da leirani adubu mahak pu hatkani haibadi thajaba leite masi haizaraga ngasi ge di matang sida wari solution jarage thank you everyone